자가 큰 거죠. round. Mana pa yun? Everything. Tayo. Sino yung ang tinidang ba? Lele. Kamu ko din i-have. Ita ko din yung. Ano siya ang bihin? Ako pa ay tao ano ba? Ay tao. Video ka na po na tao. 跟人家不走吧？来信子，来信子，不是。 사지로 레이밍. 하다 보다 진행해 봐. 이 표정이. 저리 인가요? 어디 레이밍? Baida. Ba u da bana ti. Da kaya lai ba sim ba samu ha da. Ai kai da samu ne. Nang phone nó ta rồi đi. Vẫn ngoài đơn. Ai bi ja da lai ho. Lâu. Cái giò. 이거 뭐 거의 레이건 레이드네. 제일 기분 좋네. 집이세. 막 콘땡 건당 털었거든 공 사이사이 님. 집만 탁탁 따르고 있는 거. 예, 쇼. 저는 원래 자기가. 네. 아시는데. 아이 그날. 막하대요 뭐 아니 Semua saya lakukan dalam hawa tu. Asyik mata tak akal aku nyium je. Asyik nyium je. 야 바꿔봐 Yani kau apa? Setiap ya. 또 뭐지로 짱어 이거 Siapa nak akal orang aku macam apa? 이 진미가 디 저 트레티 가부수 야 아니 이거 요즘 뭐 요즘 레스가 생긴 게 봐. Dah bah. Ya. Pai dah ke? Full speed tu dah towering. Brake dia auto mai je, e-brake. Ang break kan nuai da da kan. Brake kia. Kau ni sangat leh hujan. Sai le ho ba. Boarding point. Mana nhiềuเลย. Ha da ma ti da. Oh, leh. Hotel ka mo ko na ka. Dari. Kata tu masa. Cui. 이게 뭐는 왕 붙다 내지. 하나 하고. yang kayak ni. Pesat nak kau ni wadi tu boleh. 강대고 개봐. Oh, keren macam seda. 비자 사키 비자 라스미. 진지다 비자 라스미 동래 야. 헤이 비용 Cái nó hay chơi cái sinh nhật không cho nó. Hai cái tổng đấy nó thằng cái nó hay chơi cái. 아니 폰 깨놓어도 폰 낼 거놓고 폰 없는데 돼. Oh. Thì chụp rất rồi. Chalo kau kalau. Nó muốn làm cái gì ấy. Lo. Ui ya. Lo. Kalo. Mantap ten. Som nak kena ingkar tu.
ꯑꯃꯗꯨꯁꯨ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯉꯥꯏꯍꯧꯗꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯈꯔ ꯂꯥꯡꯉꯦ ꯑꯗꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯃꯥꯡꯗ ꯑꯣꯀꯦ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯑꯅꯤ ꯐꯝꯃꯣ ꯍꯥꯏꯕ ꯅꯪꯁꯨ ꯆꯠꯂꯣꯕ ꯃꯣꯏ ꯃꯥꯒ ꯐꯝꯍꯜꯂꯒꯦ ꯑꯣ ꯑꯗꯨꯗꯤ ꯀꯥꯈꯠꯂꯣ ꯑꯃꯁꯤꯅ ꯃꯃꯥꯡ ꯑꯣꯏꯒꯤꯗꯧ ꯆꯩꯊꯣꯛ ꯌꯥꯔꯦ ꯐꯅꯦꯛꯇꯣ ꯊꯝꯒꯦ ꯊꯝꯃ ꯄꯥꯝꯃꯨ ꯏꯁꯤꯡ ꯑꯜꯒꯦ ꯃꯌꯥꯝ ꯂꯥꯛꯃꯤꯟꯅꯔ ꯔꯨꯃꯥꯜꯗ ꯂꯨꯏ ꯈꯛꯇ ꯈꯪꯅ ꯀꯩꯗꯧꯕꯩꯅꯣ ꯁꯥꯎꯔꯛꯀꯅꯤꯀꯣ ꯁꯤꯁꯦ ꯀꯩꯅꯣ ꯆꯣꯠꯂꯣꯏꯗꯕ ꯃꯐꯝꯗ ꯀꯨꯝꯍꯟꯒꯦ ꯁꯣꯝ ꯊꯪꯕ ꯁꯥꯏꯠꯇꯅꯦ ꯀꯨꯝꯕ ꯌꯥꯏꯕꯀꯣ ꯑꯗꯨꯗꯗꯤ ꯈꯣꯡꯖꯥ ꯆꯣꯠꯂꯣꯏꯕ ꯑꯗꯨ ꯃꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗ ꯀꯨꯝꯒꯦ ꯍꯥꯏꯔꯒꯅ ꯑꯗꯨꯒꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯒꯦ ꯃꯣꯏꯒꯤ ꯁꯥ ꯌꯦꯡꯕꯤꯒꯗꯧꯕ ꯑꯣꯏꯇꯥꯔꯗꯤ ꯃꯊꯛꯇ ꯈꯥꯝꯕꯤꯌꯨꯀꯣ ꯒꯥꯔꯤ ꯃꯈꯥꯗ ꯈꯥꯝꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯑꯣ ꯇꯣꯡꯒꯗꯧꯕ ꯀꯥꯡꯕꯨ ꯈꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯒꯥꯔꯤ ꯈꯥꯝꯍꯟꯖꯔꯤꯁꯦ 우드래 뭐니 우드래 바이 이기다 바이 어ዛ 딱 한다 그거 오래 양 튀우래 야리 그거 라인을 한 털이 빠인거네 빠이래 밸런스 코딩 많이 시대 롱 사나 그리 좀 바꿔 natra in haina wait here bro ꯀꯩꯒꯨꯝꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯀꯤ ꯃꯇꯥꯡꯗ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯕ ꯌꯥꯏꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯁꯥꯃꯛ ꯍꯣꯟꯕ ꯃꯤꯗꯤ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕ ꯑꯩꯒꯤ ꯏꯊꯧ ꯍꯥꯏꯇꯥꯔꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯒꯥꯏꯗ ꯇꯧꯕꯁꯦ ꯑꯩ ꯑꯁꯦꯡꯕ ꯏꯊꯧꯅꯦꯕꯀꯣ ꯁꯤ ꯑꯅꯤ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯁꯨ ꯑꯇꯥꯡꯕ ꯃꯈꯜꯅꯤ ꯎꯆꯦꯛ ꯁꯤꯗ ꯃꯦꯟꯂꯤ ꯑꯣꯏꯅ ꯀꯩ ꯎꯆꯦꯛ ꯑꯣꯏ ꯐꯪꯒꯦ ꯎꯆꯦꯛꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯌꯦ ꯄꯣꯄꯨꯂꯦꯁꯟ ꯁꯨꯝ ꯋꯥꯡꯕꯗꯣ ꯍꯥꯏꯔꯒꯗꯤꯀꯣ 136 ꯁꯨꯃꯥꯏꯅ species different type of species ꯀꯩꯅꯣꯒꯤꯗ ꯕꯔꯗꯁꯀꯤꯗ ꯐꯪꯉꯤꯀꯣ ꯅꯣꯏꯁꯨ ꯁꯉꯥꯏꯗ ꯑꯣꯏꯅ ꯗꯥꯟꯁ ꯇꯧꯔꯣ ꯈꯣꯡꯎꯞꯇꯣ ꯅꯪꯕꯨꯗꯤ ꯀ꯭ꯔꯣꯛꯁꯅꯦ ꯀꯩꯝ ꯇꯧꯔꯣ ꯆꯥꯕꯁꯨ ꯌꯥꯎꯕꯅꯤꯀꯣ ꯑꯣ ꯉꯥꯎꯗ꯭ꯔꯣ ꯅꯣꯏꯕꯨ ꯅꯣꯝꯃꯦ ꯍꯥꯏꯕ ꯑꯁ ꯆꯨꯔꯦ ꯍꯦꯛ ꯇꯥꯏꯌꯦ ꯕꯤꯠ ꯀꯥꯠꯂꯦ ꯂꯥꯛꯑꯣ ꯆꯣꯡꯁꯤ 좀 부탁이네. और ज़्यादा से ज़्यादा तो इस तरफ जाके और इस तरफ जाके वहाँ पे नंगे पाँव के साथ खोने में ज़्यादा आप लोग को मज़ा मिलेगा और आप लोग के पाँव पे गंदा हो गया ऐसा सोच रहा हो वो कभी नहीं होगा वापस आते हुए समय पे आप लोग के पाँव को इसी पानी के जगह में इस तरह दबाने से 부탁해 해봐. चलो 팔로 चलो 사가다 송모 사가다 그래 까불어가 할라자. Keibul Lamjao National Park. 틴트로네 시대 카페 넣었대. बस ना को तो ना 카칼로로 카칼로로 봐. 나피 마르카 좀 내비라가디고. 너 원토이드라. 안다가 거 이사제 까이 몸 떠. 너 원토이드라. 康대게 몸 떠 이사 정아. 나는 원토야 돼. 아이 원토야. 한번 좀 많이 좀 파이를 보면 돼. 오케이. 슈마이나 나무 유는 거지. 그냥 거지. ꯆꯟꯗꯣꯟꯗꯤ ꯍꯥꯏꯕ ꯌꯥꯏ ꯁꯤꯟꯗꯨꯔ ꯍꯥꯏꯗ꯭ꯔꯣ ꯆꯟꯗꯣꯟ ꯍꯥꯏꯕ ꯌꯥꯏ ꯆꯟꯗꯣꯟꯗꯤ ꯃꯩꯇꯩꯒꯤꯅꯦꯕ ꯂꯥꯜ ꯆꯟꯗꯟ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯍꯥꯏꯔꯨꯕꯒꯤꯅꯦ ꯑꯃꯨꯛꯅꯦ ꯀꯩꯗꯧꯔꯛꯑꯅꯤ ꯈꯪꯕ꯭ꯔꯥ ꯃꯔꯩ ꯌꯦꯟꯅꯔꯛꯑꯅꯤ ꯀꯅꯥꯅ ꯋꯥ ꯂꯣꯏꯁꯟꯅꯗ ꯀꯅꯥ ꯌꯦꯟꯅꯈꯤꯗꯦ ꯑꯩꯗꯤ ꯌꯥꯎ ꯑꯗꯩ ꯊꯩꯕꯣꯡ ꯅꯠꯇ꯭ꯔꯥ ꯋꯥꯅꯦ 짜제. 그래로. ꯑꯁꯤꯁꯦ ꯊꯣꯡꯉ ꯆꯥꯎ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩ ꯉꯁꯤ
ꯅꯪ ꯚꯤꯗꯤꯑꯣꯔꯣꯕ Yes bro ꯚꯤꯗꯤꯑꯣꯅꯦ ꯑꯩꯗꯤ ꯁꯤ DSLR ꯌꯥꯎꯔꯝꯃꯗꯤ ꯇꯧꯗ ꯌꯥꯔꯣꯏ ꯅꯪꯒꯤꯗꯨꯗꯤ ꯑꯗꯨ ꯍꯣꯏ ꯊꯩꯕꯣꯡ ꯚꯥꯏ ꯕꯦꯇ꯭ꯔꯤ ꯇꯠꯇ꯭ꯔꯤꯀꯥꯟꯗ ꯁꯨ ꯅꯝꯃꯒꯦ ꯑꯩ ꯅꯝꯃꯤ ꯖꯒꯥ ꯅꯝꯕꯔ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯌꯦ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯇꯔꯥ ꯄꯨꯜꯂꯦ ꯍꯥꯏꯕ ꯄꯝꯃ ꯂꯪꯈ꯭ꯔꯒꯦ ꯄꯥꯁ ꯇꯧꯅꯔꯕ ꯖꯦꯅꯤꯇꯥꯗꯤ ꯄꯤꯛꯄ ꯃꯅꯨꯡꯗ ꯆꯪꯁꯜꯂꯒ ꯅꯣꯏ ꯂꯩꯁꯤꯅ ꯀꯩꯝ ꯄꯥꯟꯗꯕꯗ ꯁꯤ ꯖꯒꯥꯁꯤꯗ